Meetei Schedule Tribe List Sananaba Meitei ihul khangna Minister nasu Mathou Taba Chang single Loinana recommendation Thabiyu haina Schedule Tribe Demand Committee Manipur STDCM General Secretary K Bhogendrajit Minister ki pukning chingshillakli. DM University campus Talaiva Ima Kuntokhan Bi Shanglenda Wal Meitei Council WMC Salai Kanbalub SKL Amadi STDCM na Puna Sindana Pangtok Pau Gimifam Amada Wafam Sipongdok Laduna Mahana Makatana Hai Meitei Furup ST list Yauhanaba Sangsilagi Bakongzang Asi Maram Sai Angamba Takta Shogatkani Haina Meitei MLA Amadi Minister Singna Fongdok Kiba Du Tabakto Ontopio Loinana Thasi Kuntramatoi Fauda Meitei MLA Amadi Minister Singna Chief Minister da Aibasirol Pisinduna Taksin Bio STDCM Amadi STDCM Ga kusamna sanminari balub sing nasu thasi kuntra mathoi fawbugi manungda ST demand sogat ki ba MLA amadi Minister kuntra humdoiga hakthengana unaduna takslagani mamang saigi me ahumdagi lamdam asida tholi beirang asina mayek singna ulle madudi yellow furup Meitei ST list Chanduna constitutional protection pi bahayvasi yamna tangai fadaba amani masidana tana hantakta atenba matamda kharagi manungda Meitei lak mapan rom henbana miss call campaign da sogalagli ba sinasu ST demand gi khongthang ase Meitei pumna magna sogale haiba mayek singna tai maramduna miyang gi ihul lak pangai dana se minister na yellow fruit Meitei gi ihul khangna Mathou Taba se sang single Loinana recommendation Thabiyu haina su mahakna se minister gi pukning singsinki akoi ujik honorable minister amadi MLA singsi personally unaraga akoi mute sing chalaga thagri bachi edugi follow boyna Mangon tabak to ontok pero honorable chief minister da iba pibaga loinana hariba mayam na haina recommendation na se dakar oiba documents sing duga loinana thu da thana na ba ona biro tharaga SC list channa ba honan bio haiba step se koi haujarani aduga loinana ekoina honorable chief minister da ekoina media ga kutang da ekoina appeal tawjaning budi Meitei yellow Meitei miyam gi hulsi khangbiraga miyam na kan ba khongjang changchilak pachi ngai bidana tawgam to tabak to chu da recommendation amadi documents to prepare tawraga athu the documents thabiraga recommendation thabiraga athu the Meitei SC list channa bhona bi wai bise amuka chu koina appeal tawjari Paugi mifam adu da saruk yakiba WMC gi chairman Haigrujam Navesyam na hai Meitei khange hairabadi constitutional protection natana atoppa pambe leite amadi Meitei kange hairabadi constitutional protection natana atoppa pambe leite parliament gi mikhal mamangda Meitei furup ST list yauhanaba Mathou Taba se sang single Loinana inau nova socio economic amadi ethnographic report Thaba Mathou Tai matam ngaiduna leiringaida delimitation na han krabadi socio political turmoil ama soidang lalakani Meitei ST list yauhan bahayvasi yellow furup asigi identity ngaksanabani sahi lising ani hena ngaktuna lakle haiba yellow furup Meitei asing asidi state asida rightful oiba furup ama oiribra haivasi asoba wahang ama oirakli Meitei singi famham thokpa hak amadi manaba meeting thamduna ST list salhanaba chief minister na Mathou Taba thabak thorom sing paikhatlu hainasu mahang makhatake siga AC logthogre then adu oitardi akoi pumnamak se level playing field akoi sanarane Hojik de koi khun namaju khong namaju punchalaga makhong sum puna mayam tana hanbagum mane Meitei community amana murchi matamda kanana who will take the responsibility Meitei gi identity se akarigumba ST se masi akoina chalhoudrabako decades aung menungda Meitei gi identity crisis fajana laine adu masi gi se karigumba tanda biren singona sum haibiyawi ai ILP pbire na koida ai Lin lo sembire na koida ai NRC tobire na koida border fencing tobire na koida haibale ado Sri Biren Singona khangbi ga tobudi NRC na ILP na any nang semiba akoi honorable chief minister na sembire ba singduna ka Meitei di cannot be protected Meitei di convention moeba Meitei kan ga constitutional protection adu di schedule tribe list